Keibul Lamjao National Park shadanba singi achouba makon oirakle. Ngasisu Arambai Tenggol gi thoumee shingna park manung Dagi Patha-Pumtharaba Kharsa marigi ashiba Hakchang Phangkhre. Laang Da Thuramba Kharsa ahumna Kanba Ngamle. Haukiba numit kharani asida Arambai Tenggol gi thoumee shingna Keibul Lamjao National Park manungda drive chathabada shadanba shingna Thaklamba Laang Da Thuramba Kharsa ashiba taraga matoi phangkhraba matung makha tarakpo aina shadanba sing fanaba ngasisu Keibul Lamjao National Park da drive chathakhe. Drive adu ngasi ayu pung 10 rom tarakpa adwaidagi Arambai Tenggol gi Unit 7, Unit 25, Unit 39, Unit 6B amadi Unit 35 ki masing yamlaba thoumee singna Keibul Lamjao National Park ki tongan ba mapam singna chathakhe. RO Zone 2 Vidya Chandra amasong Forest Guard Sing yauna chathakiba drive adu da Kharsa mari sina phangkhe. Sina phangkiba Kharsa mari gi masa ado sadanba singna lang thaktuna faraba matung masagi saruk sing ado makak kaklaga pukhraga lemhau khak oina khondok lambadagi Patha-Pumtharaba sing adune. Drive adu da lang khungfugi mathakta phagalakhe. Sadanba sing fagatnabagi pandam da leptana chatharakpa drive adu da Keibul Lamjao National Park ki manung da leiba Sangong Kher Khongdagi Kharsa ahum Laang Da Thurambadagi Arambai Tenggol gi thoumee singna Kanba Ngamle. Kharsa amadi fibam luna leire masa sonna leiramba Kharsa ahum adu Laang dagi lokthokhtuna puraklaba matung veterinary doctor sing da check tahonkhre. Kharsa sing adu Hauzik masai yamna swanba maramna iroi sembada leiba veterinary office da punaba Arambai Tenggol gi thoumee singna forest ki official singda khusinakhe. Kharsa sing adu ningthina fagalaklaba matung park asida thadokkhigani haire. Ngasi chathakiba drive adu kamari leinana Arambai Tenggol gi maikaidagi phongdorakpada Keibul Lamjao National Park manungda Arambai Tenggol gi luching purel korongwanba kumen gi mideng makhada Unit 7, Unit 6B, Unit 39, Unit 35 amadi Unit 25 ki combined team amana ngase mari rak subo oina drive chathakhe. Keibul Lamjao National Park manungda Look amana akanba mideng changli haibagi akiba amate yaudana sadanba singna leptana chatharakliba thawong asi thamoi shongna nuwaitaba fawi. Karigumba Arambai Tenggol gi thoumee singna sadanba sing thengnaba thoklabade sakmai yengbagi wafam leiroi. Amaromda malemda anishuna fangdraba sangai kandaba yade haibagi wakhalonda forest staff singna watliba polam sing athubada pinaba department gi maikaidagi thorang tobiyo. Pibam asida karishu natungdana leirabade forest department gi mathaktasu akanba mideng changlakani haina Arambai Tenggol gi maikaidagi makatana section wathamkhe.